Taranithoi suba Manipur Legislative Assembly gi manga suba Assembly session thasigi kunipandagi pangthoknaba State Cabinet na warep loure haina Information and Public Relations Minister Dr. Sapam Ranjan na phongdorakli. Hiramasigi matangda ngasi lamfel da leiba mahaki yumda pangthokiba paugi mifam amada wafamasi phongdokladuna Minister Ranjan na hai Chief Minister and Birena Luchingduna lengak asigi Cabinet mifamama ngasi ayuk pung tara makhaidagi Chief Minister Secretariat pangthokhi. Mafamadуда listed agenda taret amadi unlisted agenda ahum hena khanaki ngasi khanakiba listed agenda singadugi manungda mamang chahi August 18 da pangthokiba taranithoi suba Manipur Legislative Assembly gi mari suba Assembly session ado sinedai agent taukiba maramna niyam gi matung inna August ki tang 18 mamangda manga suba Assembly session asi hauna bakhanaki Mefamaduna amatoina yanaduna manga suba Assembly session ase thasigi kunipanda pangthoknaba Cabinet na yaba pikhe. Handak pangthokadoriba Assembly session asida Governor's address legane. Ngasigi Cabinet mefamaduna Manipur State Commission for Women gi rules sembagi matangda sukhanake. Mamang chahigi megi tang ahumdagi hoduna thokliba irang asida meja maya mamadi lanthum ngak senbada State Force na achaubu thodang laure. Makoigi duty adu sakhang boina Vulnerable area da duty tauriba Manipur Police ki commando personnel singda thamada lising manga ki allowance pinaba ngasigi Cabinet mifam na yanake. Loinana vulnerable area da duty tauriba police personnel sing yoina thada lupa lising ahum allowance pinaba ngasigi Cabinet mifam na yaba piki. Aukiba Cabinet mifam na khanabada wathauba ex gratia cum financial assistance scheme for violence affected people da Manipur da duty tauriba Manipur gi residents tinataba CAPF Army natraga Assam Rifles ki personnel singi yaukidaba ado ngasigi Cabinet mifam na review tawrba batong scheme asida makoi su konsinbada ayaba pikhi loina ngasigi mifam aduna state asida lamgi maming pangthon da tholiba si yadanaba Manipur names of place built chana hanaba su ayaba pikhi Amanomda Manipur ki damak thawai katkraba SDPO More CIS Anand Kumar gi machanupa CIS Andrew da compensation appointment amadi liberalized pension galoinana Manipur Police ta ASI oina appointment pinaba yaba pikhe irang asina manamoiraga lawuba ngamhautraba lawmi singi application singado Department of Agriculture amadi Home Department na kupna yengsilaba matong ahanba phase ki oina applicant listing ahum chamriga marifu humdoi recommend tawkibaga loinana pifam thopa paisa sing pinaba yaba pikre lawfam adugi tenanta senfam adu chada marifu amadi law mapuda chada kun pigane BDF personal singi service asi chahi kudinge extend tawduna lakpagom handak chahi ki oina so lakliba April amadagi mathang chahi ki March 13 fawba extend tawki masigi mathakta Education Department gi watuna laiba staff amadi ozagi fam sing mensinaba SSA gi makhada tongan ba post chatret nifunithoi launaba ngasigi Cabinet mifamna ayaba piki hainaso mark na makhata ki lamama ming tholam dai kolam dai jida eta pungthon thon bazu yadana baidamakta Manipur names of places bill haidana place tongna baidamakta ngasigi Cabinet sina so ayaba pige adugi health officer revenue officer engineering officer ke keje sigi mayam ji lawba kanjida akoigi matam keno du lawna ta fazna magi keno du systematic oina na baidamakta sigi is dikna to gibani Nanda Kumar Singh MPS officer gi mahaki matang da compassion appointment duga liberalized pension gal loina na appointment mahaki machadu ASI oina appointment pina na bidamakta nasi Cabinet na ayaba pigre sina unlisted da hapkeeper kenoni pera mahaki law uba ngamdaduna mahaki law ke mangi ba khot ki badu 3483 recommend tawre kana gumba amagi lam leire lamzida tenant ka owner gado tenant to the 80% tenant to the people 20% to the owner to the people sige point se